Hairok Police Station Konba Salungfam da Manipur Police amade Commando gi apunba team amaga khut thokna bani haiba thaudok amada khun ngakpa ama laikidaba amade tarukna khutlaiga konena fajin khiba du yaningdaba fongdoktuna Thoubal Kiam Babu Kaithilda National Highway Tangkhai Thingduna miyamna wakat mifam famduna khongjang jangsinkhre wakat mifam aduna salungfam ge mihat ta chenaba sing thabaktagi lawthoku fajin khiba khun ngakpa taruk condition amata yaudana athubada thadorakadabani karigumba miyamna taliba demand ase laingakna thabakto onthoktrabade hena akanba khongjang jangsilakani haiba wafam sing thamkhe Waithau Kiam Sifai Hokha amasung Thoubal Khunau da Lairiba Loop Taranipan gi apunba loop ama oiriba Maitai Community Joint Coordinating Committee MCJC Shina mapung oiba thaudang lauraga pangthokiba wakat khongjang aduda tongan ba loop singe luchingba kaya amasu saruk yakhe wakat khongjang aduda khun ngakpa hatpa yaningde khun ngakpa hatpada chenaba police personnel thabaktagi lawthou Kanglaipaki mafam pumnamaktage afaspa lawthou khun ngakpa sing faba punba yaroi Kuki narco terrorist sing marufangna muthatkadabani haina thaba play card kaya sizinakhi wakat mifa madudda saruk yakhiba sing aduna DC Thoubal gi office fauduna SP Thoubal gi office phauba kholau kaya lauduna khongchat ama chatkhe wakat mifa madudda saruk yakhibe Maitai Community Joint Coordinating Committee ge Women Wing ge Secretary Pebam Indira Rani na fongdok khibata handak salungfam gi thaudokta state force na MCJCC ge manung chanba Thoubal Khunau dage khun ngakpa naha ama yamna tamthina hatkhiba aduga tarukna fajinduna thamkhiba du yaningdaba fongdoktuna khongjang ase changsin bani Kuki khutlai paiba singna mamang chahi ge me ahum dage Maitai khul singda leptana landarakpadage khun ngakpa icha singna chingya tamya da leiduna Maitai sing ngak senduna laklibani adubo state force na thawai khubakta haptuna khun ngakliba icha sing phaduna hatpa ase mama oibi singna yaba ngamloi athuba matamda fajinduna thamliba khun ngakpa taruk condition amata yaudana thadokadabani amade laishram priyam hatpada chenaba commando Thabaktagi lawthokadabani haina mahakna makha takhe yamna thuna prem hatpa misida chenariba commando personnel thabaktagi dismiss tawbiyo khunga pataru hojik phariba condition amata yaudana thadokbiyo ase karigumba thadok piraktadana sarkar asina sumtumina leibiba taragadi aikoi imam mayam amsung lamdam se leiba che sumayamna apunbagi aikoi ihawama sagatuna makan makha kyagi khungdang changchilakani haibase aroibada thamjage